ISTV की पाव यंगबीरब पुनमपु तारान ऑक्सरी हाउस अहनबदा मरुब पाव मणिपुर सरकार की मखाद लैबा एम्प्लॉई अमसुंग पेंशनर्स सिंग दिए चाद तरी हेंकनब ऑर्डर थोखरे अंडमान निकोबार आइलैंड पारी पुरी की खोंगोल लिरुनबा अमजुगी टीम से मिनिस्टर लमथाखरे अमसुंग तामई सब डिवीजन दा गाड़ी लंबी लेतबा खुल कुथरा निपान पावमी कामु अमना थेंगनरखरे हाउजिक मपुंग मपाव मणिपुर सरकार की मखाद लैबा कर्मचारी सिंह अमसुंग थबक्तगी पोथारबा पेंशनर सिंगी दिए चाद तरी हेंगनब ऑर्डर थोखरे ISTV न्यूज द फम पावगी मतुंग इना हिरमसगी मतंग द स्टेट की फाइनेंस डिपार्टमेंट ना ऑफिशियल ओइब सेरोल थोखरे सेरोल दगी मतुंग इना मणिपुर सरकार की मखाद लैबा कर्मचारी थबक्तगी पोथारबा पेंशनर अमसुंग फैमिली पेंशनर सिंह हाना फंगलंबा डियानिस अलावेंस दिए चाद यांखनी पांदगी हुपुमंगा दे यौरगनी थासगी तरा तरुक फाइनेंस डिपार्टमेंट थोकीब ऑर्डर अदु सयसगी जनवरी तांग अमदगी सनब हौगनी हाइरी फनमयाई मणिपुर सरकार की एम्प्लॉईज सिंग दिए हेंगत पियो हाइना सही कयागी ममांगदगी हाउना एम तुक अमसुंग एम जर्नलिस्ट सिंगदना कोंजंग कया संगसिंगी बलैबत नतना ऑल मणिपुर पेंशनर्स वेलफेयर एसोसिएशन असु सराहेन याउना खोंजंग कया संगसिंगी बलैखरबनी हंदक थोकलेब ऑर्डर सिगी मतंगदा हंदकता स्टेट की कैबिनेट ना अयाब पीबसु लैखरबनी ब्रिटिश सिंगी मकोता माइथीब नंगलब मतुंगदा मणिपुर की निंगथौ याउना अंगम मथौ सिंग लोई थाबदगी मफम अदुदा अरोबिया हिप तानकीबा पारी पुरी सिंगी खोंगुल लिरुनबगी तमक्ता मियोई कुनिथुने साबा अमजुगी टीम अमंगसी अंडमान निकोबार आइलैंड की दमक मणिपुर प्रेस क्लब तगी लमथाखरे टीम मदु से मिनिस्टर ओक्रम इबोबिने लमथाखीबगलना खोंसेट अदु माई पाकना हलकनबा याइफ मंगोलसु चीफ मिनिस्टर ने पीखी खोंसेट अदु बुलसिंगकीबा अमजुगी प्रेसिडेंट ए मोबिना इम्फाल थादोक्त्रिंगेगी मांगोइनना फोंदोलंबदा ngasi saliba team asi amjogi standing committee ki mi teret yauna paumi kunithone saba team ne lemori ba paumi singadu manipur da laiba tongan ba media house singdagi khangatpani khongset asi mapung fana bagi damakta am journalist singduna miyam dagi mateng niki andaman nicobar da matam amagi manipur gi ningthau maharaj kulasandrabu lanfa oina lekiba mafam aduda guest house saba madi marketing sing khobam sana ba mafam lefthok na ba khonarakani haiban singba wafam kaya fongdolamki चटकदबई मपुंग ओइबा मरमदि एखोइगी पाइपुसिंग मफमदुदा ब्रिटिशना पालिङेदा जिला क्रॉस तौरगा थममबदगी मफमदुगा खोंगुल लिबनी मफमदुदा एखोइना मागी मेमोरियल स्ट्रक्चर अमगा अदुगा रेस्ट हाउस अमगा साननाबा एखोइ थोरांग तौबनी मदुगी एखोइ येंबा हाइबताई निंगसिंगबा याई लिसंगनी अहुमदा मतमदुगी आमजुगी प्रेसिडेंट वांगखिमसा श्यामजाई अमसोंग जनरल सेक्रेटरी रतल वांग सानलु सिंगबा पाउमी सिंग mi tarane pan saba tim amana andaman nicobar satuna maharaj kulasandrabu lanfa oina lerem kiba mafam thidoktuna khangbangan kiba lerabani tim maduna manipur sarkar da makoi oiba mariksuba paudam thambada natana mafam aduda manipuri singna lam koibada kodong shanaba madi laikidraba maharaj ke ningsing khobam sanaba wafam sarkar taksin kiba lerabani Tamelong district ke Tamai sub division da khul nipu nipa leba ki manung da gari satpa yaba lambi leba tara khaktamak leiri lemau riba khul kuntha nipan gari lambi leitaba khul oiri hiramasgi matang da aiko ki pawmi gi akhana report ama Tamelong district ki manung chanba Tamai sub division Manipur gi khwaidigi sothana leba lamdam amu oiri kilometer chama tara manga sangba imphal dagi sub division headquarter taba IT road haina khangnaba lambi ase sahi kya gi mamang dagi NEC gi makhada lambi semgi thabak chathrak labasu ngasi phawa losin mangamdana leiri lambi ase nongju tha laktringa gi mawona na loisingani haibi thajaba handakta works minister Ratan Kumar na lambi ase yengchilaba matungda pawmising da phongdokhre hena puning chingsiningai oiribadi Tamai sub division gi makhada khul nipu nipan leibagi manungda khul tara khaktamak nongju nungsa khaktana gari chatpa yaba lambi oiri gari lambi leiba khul sing aduna Tama longmai kabondram machenglong lengsang khunfung dikuram amadi rianglong ne lemoriba khul sing aduna shaktiman ngwa gari achobona tana nongju thagi matamda khulyongna chatpa yade hairi sub division asida leba khul sing awara passing gi matangda kendra gi MLA ki khomu niwaina thamnaki ba fam kilometer un lapna leba lenglong kunda interior village ne sida koi myam changure kungi award apa isingi problem leba community hall guest house ki problem leba lambi thong khatabu makhai che koi department ga tanarga asimyam puna semnabat onai jage loina na uziki leiriba PMJS waina suriba thabak mayam che athuba matamda loisinabase
कोई मरी लेना डिपार्टमेंट तकसीगनी गाड़ी लंबी यौद्रिबा खुलसिंग असे PMGSY की फेज 9 की मखादा किलोमीटर 150 सांग लंबी सेमलगनी हाइबा वाफमसु की खोमलौ निवाइना ISTV न्यूज द फोंदोरखिबगा लोइनाना मखाताना खुलसिंग अवार पाई मतांगदसु वाफम कया थमलखे हिरमसिगा मरी लेनाना वर्क्स मिनिस्टर रतन कुमारना चीफ मिनिस्टर इबो विनलुचिंगबा गवर्नमेंट असिना चिंगतम थोंग मानाना चौखत हनबा थबक कया पाइखली नागालैंड बॉर्डर द लेवा खुलसिंग मखोइदगी तादना लंबी थोंग फगलहंगनी हाइबा वाफम मीडिया की खुथांगना फोंदोके कोई सरकार सिना तौरीबा थबकसी अखोई मयाम सु मुबिरंगनी कोई चंगजिलपसिदा रिमोटेस्ट कॉर्नर ऑफ अखोईगी नागालैंड बॉर्डर नकनबा हाइबताई मदुगुंबा अखोईगी तमेंगलोंग डिस्ट्रिक्ट की मनुंग चनबा तामई असेंबली कॉन्स्टिट्यूएंसी की मनुंग द लैबा अखोई मफम अमनी हुजि कन्ना अखोई केनोसिंग जी थबक कन्ना तौरी मसी PMGSY की मखादा सिंग कक्तना दुगा PWD ना कवर तव मफमदा अखोईगी सारिबा थोंग सिंग मसीजु अखोई हनगिबदा होरेन कतांगी नागालैंड बॉर्डर का फाउनबा अदुमसु येंगमनी नागालैंड की तादना हेना फजना सेमननबा अखोई यम कन्ना पाइखली PMGSY की मखादा अखोई आई चपचाबा अमाउंट मक्ति खंग्रे यम साइजेबल अखोई की अमाउंट करोड़ अखोई की चनी जोहुम की मथकता हुजी हुजी अखोई हंडकी करेंट फाइनेंशियल ईयर हाइबता 12-13 सिदा DPR 60-70 की मथकता सेमबल लोइदन अखोई थागत खरबनी ISTV न्यूज की दमक साइखोम रोबेन गरोइना पगनमजेबा रिचा रंजन तामई थासिकी तारा मंगा मसोंग तारा तरुकी लोनबा अहिंगदा सखंगदबा मियुसिंगना पोइरे खोंजिन जूनियर हाई स्कूल मई थारामगी थौदो देसामगी अखनबा तिममना यंगसिलुरी हाइरी देसामगी सेरोल अदुदा कोंसेट अदुदा क्लास 1 दगी 8 फाबा महिरु सातेलोम लैबा स्कूल की बिल्डिंग मैन साखिबगी खुदम फंखी असिगुम थवंग असि याम लाइबक्तिबा अमदी तवहिदबा थबक अमनी हाइना देसामना लवी महिरु सिंग लाइसंगनी हाइनरिबा मई तंफम संग मई थाबा देसामना अकनम मोंगदा कंडेम तवी स्कूल असिदा लोकल MLA ना प्राइवेट टीचर्स तारुक स्कूल मैनेजमेंट कमिटी ना प्राइवेट टीचर अनि नेकलगा मई तंबीबगी थबक सथरि हाइबसु खंगमंगमले स्कूल असिदा मसिंग यामलबा महिरु सिंग तमजगी हाइबदा क्लास रूम मतिक सादबा मदी ओजा वाटपदगी तमनबा ngamdana लेरिंगैदा स्कूल मई थारंबा देसामना याबा ngamloi हिरम असिदा मैनेब अथॉरिटी ना खुतक मियंग संगदबने IMPHAL Municipal Employees Union na tha kunitho ki tolop pitho haina khongjang sangsilaki adu tha saki tang tara tarukta IMC ki sia fasanga yanaba purapadagi tang kunipan foba suspend tauri haina IMPHAL Municipal Employees Union na serol thadorkli Election Commission gi surveillance team amana ruling Nagaland People's Front की कैंडिडेट अमना सिजने हाइबा लुपा करोड़ अमा हेनबगी सेनफम हेलीकॉप्टर दगी फाखरबा मतुंगदा नागालैंड की होम मिनिस्टर इमकोंग एल इनसेंदगी लुपा करोड़ अमा लाख तरामदी खुसुखलाई कोनना वाखा डिस्ट्रिक्ट मनाक्तगी फारे हाइरी इनसेनसी मकोक सिंगी कोरीदांगा constituency da Kohima dagi satlingaida Assam Rifles na fabani hairi faraba home minister district administration amasung police sinagre insen NFF ki candidate oina Kori Danga constituency da mirip oriba misakni loinana Makok Singh district ki NFF ki election campaign in charge ni hairi Nehru Yuva Kendra Sangathan Imphal Zone Sinduna Numit Humni Sumna Satagadaba State Level Youth Festival Masidagi Palace Compound Leba Lamyan Basangelda Haudokre Haudobagi Thoramda Parliamentary Secretary Victor Kaising Sangathan gi Board of Governance ki Vice Chairperson Kumari L Tilotama Amadi Zonal Director Jeki Ruivana Thoram Mapu Singwaki Discussion Yuva Kriti Amadi cultural gi oiba thorum kaya yauba festival asida Manipur ki tongan tongan ba district sindagi lakpa mihut singna saru yaki thorum gi saruk ama oina tongan tongan ba district sindagi Nehru Yuva Kendra singna sem saba hand mamasung handicrafts ki polam singa masung atai sana thakna ba haira gi polam kaya yauba exhibition amasu hangdokre exhibition asida tongan tongan ba stall kun hen bana saru yari makha tana sangathan asina handak sahi lisingna tarani to tarahum dogi oina khwaidagi phaba club district pana Sagol Kangzai Association Kaksingbu Kangat Paga Loinana Selgi Mana Lupalising Kunmangaso Sekwina Sinaki Tauramad Wangang Laduna President Oikibi Kumari Tilotamana Nesanama Stem Nabakota Naha Singa Soba Taudang Lay Manipuda Ladybug Club Organization Singna Sangatana Sigi Makada Enrollment Tauduna Kanabakaya Lonanaba Apil Tauki Mastasanatana Sangatanasi Kanagomba Singna Nehru Family Amadi Congress Wakalon the Putokuna Aranba Prasar Kaya Tauri Masi Aranba Wafamni
ꯍꯥꯏꯕꯅꯤ ꯁꯪꯒꯊꯟ ꯑꯁꯤꯗ ꯄꯥꯔꯇꯤꯒꯤ ꯍꯥꯏꯕ ꯊꯤꯗꯅ ꯁꯔꯨꯛ ꯌꯥꯅꯤꯡꯕ ꯈꯨꯗꯤꯡꯃꯛꯅ ꯁꯔꯨꯛ ꯌꯥꯕ ꯌꯥꯒꯅꯤ ꯇꯨꯡꯒꯤꯗꯃꯛ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯏꯈꯠꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ CBS ꯑꯣꯏꯈꯤꯕ ꯕꯤꯛꯇꯔ ꯀꯩꯁꯤꯡꯅ ꯉꯁꯤꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯅ ꯍꯧꯈꯤꯕ ꯏꯇꯤꯍꯥꯁꯀꯤ ꯋꯥꯔꯤ ꯀꯌꯥ ꯈꯪꯅꯅꯕ ꯍꯣꯠꯅꯕꯒ ꯂꯣꯏꯅꯅ ꯏꯁꯥꯅ ꯏꯁꯥꯒꯤ ꯅꯥꯠ ꯑꯃꯁꯨꯡ ꯀꯜꯆꯔ ꯈꯪꯅꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯃꯈꯥ ꯇꯥꯅ ꯁꯤꯚꯤꯛ ꯁꯦꯟꯁ ꯂꯩꯗꯨꯅ ꯁꯃꯥꯖꯀꯤ ꯑꯑꯣꯟꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯉꯁꯤꯒꯤ ꯅꯍꯥꯁꯤꯡꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯩ ꯐꯣꯡꯗꯣꯛꯈꯤ each and every one of us have a role, each and every one of us can contribute wherever we may be, wherever we may be. It may be out coming on the wherever you may be, each of us can contribute. Wangkai Ningtiem Pukri Mapala Leba Angnwadi Center Ama Laikagi Miam Sel Kaiduna Primary Gitakta Institute on Kre Anganwadi Center Dagi Institute on Kraba Institute for Educational Promotion in Sepki another building among us Sangakre Paramaduda MLA Elamam San Environment and Ecology Wing Director Homiso Institute Asigi Board ki maru oiba mising su saruyaki asigum institute asina lamdam adom da leriba lairaba ki pangkai makha da leba angang yauna atai mising da kanaba fanglagani institute asi han listing amga chama palhom phom doida balwadi center una lerambadagi sei khargi mamangda aganwadi center oina lerakpani institute asibu chalairiba committee ki secretary CI Sarat namiyamna sel khainaduna asigum thabak asi thak asi yorokpani haina apelma phongdoki leiba lekai sigi angang Sapaba, Maggie Punanaba, Amadi Manipuri Lamdam, Sigi Mio Sing, Angang Sing, Apaba Education Land Puna, Haina, Yang Makada, Institute for Education Promotion, Nasi, Anova, School Building Ama, MZNRGS ki matangda social audit ki mifam mangasi akampat committee holder pangthokre Torvan Khetri Laikai GP na sindana pangthokiba social audit mifam aduda IMPHAL East 2 gi city block ki BDO TH Sauba senior journalist AK Sanaton Panchayat secretary TS Ibomsa DRD ki officer sing Torvan Khetri Laikai ki pradhan amasung member sing su saruyaki Jila Parishad ki manung laiba miyoy kayana mifam adu saruyaki social audit mifam ki matangda Panchayat secretary Ibomsana MZNRGS ki scheme masi yamna phajaba scheme amane scheme masi na piriba khudong saba sing job card holders singda ningtina phangmara haiba ki matangda social audit asi pangthokpani mifam masi da apam pamda pendaba kaya haina hona bagi khudong saba legani haina fongdoki Maitai Mayekta An Oina Tagi when a former Sepong Pandamgi, Marisuba Edison Ngasi, DIPG Director Gikata Fongre, RNI Fanglaba, Zanelasi, Pomagitaramda, DIPG Director W.MAHESWOR, ex Minister R.V. Minting, Manipuri Site Parisaki President Edina Maniamasung, ZEO Jiribam Ketu Laimana, Tarmapu Sing on the Sabyaki, Wangang Kibasin a Fondona Kibada, Mayek Lon Sakana Bamasung, Miam the Kangan Papandam Koba Sepongasi, Mamanga. Notigi sepong in pong matungda thagi sepong in putopani journalist national amasung international ki thak ta pukatuna maitai mayekpu malim gi miyamda khangna ba hona minasi fongdonaki loinana journalist ki manga suba edition jiribam da fongani hairi Village Defense Force BDF singi wakatavi di haibagi damak thas ki tang taramapan gi namidang pung taruktagi sarkana warusin purana ba hona dri fawba Manipur pummada Zen strike kauragani haina all Manipur VDF Welfare Association Serul Thadurkle Serula Sida Changchile Kongjang Asiga Marilena Union Home Minister Namasung All India Trade Union Congress Tasu Aiba Serul Thaduna Kangan Krihari Arvan Ministry Government of India ki Makada Lupa Kro yang Khairum Sangna Saba Loraba Tawal Kaitel Ngasidagi Hongjina Bohonabada Popom Pambising Marta Say Nabana Hongjin Mangam Kidre Makata na matam leplaga Hongjina Bohonagani Haina Tawal Municipal Council ki Maikadagi Fongdorkli English ngani taramato ki nabe magitang kunmarida saba loiduna Minister Okram Ibobina Sanga kiba kaitelasi sahi ama hela fawbada ariba masung anoba potpam phamisingi sai dabana hongjin mangamdana lakibane ngaseyo anganbada kaitel hongjin naba matam lepadagi khuji yonbi
amadi fiyon bisingi marakta zaina bathoki hirama sigi matangda Thawbal Municipal Council ki siafasan wai bizena wafam kayasu fongdurkli Thawbal ke thien si tunggi generation gi ye khitang phonaba honabada masai trade si punjano honabada moi se arwa hen ni mathak thamaga phajagatra haidana aina siluba ada mokhoi gi janindra ga di akhina another day ma silaga atopa matamama lorga akhina jasanana ba honagi haidana Amaram the Thawbal Municipal Council ki manung leiba mioi kharada vendor card piba atopa mafam da leiba vendor sing card pida basi yaning de atopa matamda wathok loisina ba hono haina Rural Area Vendor Card Holders Association Thawbal se role thadorkli Mairu Singh Parikhagi Yanglaga KSC na harau kumai tingmagi khongthang asi chanung kanglei sanura lufna saguli hairi Mairu Singh na larik pabada ayat apan thoktanaba lokal lib khongthang asi aikoi khudimangna mafung phana honamina si haiki ISTV Network ki supervisor malaunabagi dama candidate singdagi darkas kauri computer knowledge leibagalona maigi tha graduate oiba candidate singna February 15 fawbagi manungda passport photo amagalona biodata yawba application bishilaknaba network asina khangalle Tasigi tara turgam basung tara trikilona ba ahingda Nambol Bazad hangba sanagi dukan plot number 4 masung 5 sakang da basingna faktuna lupa lak tara lising tarlungi sana masung dandi huran ki bagulena selone lupa lising yang kaisu pu khri hairi mailabo authority na atama matam da huran basing fabina ba Nambol police ta dukan mapuna wakal khri hairi Theatre ki lamda sakna raba artist Padmasri Haisnam Savitri da sayasigi Komdram Danasandra Singh Singh Mana piduna ikai kona utkre ngasi Manipur Dramatic Union na sinduna UNNS ki holda pangthokiba artist deda UNNS ki laikhidraba members ni maphamda miyamna ikai kona bas utki thauramada sanginata awadi Alangmam Joy Chandra MDU gi president Khetrimium Ibola masong theatre ki lamda masakna ba mi khayana saruyaki theatre ki lamda sakna raba actor masung director singda piba manasi sayasigi oina Haisnam Savitri da piki awara se selun palising tara citation amadi swalna sing yauri theatre ki lamda tongan ba mana fanglaba Padmasri Haisnam Kanhai Lal amasung State Kala Academic Award fanglaba Ranbi Mangangsu Thauramasiga Marilena kai kunaba utki award di Savitrina matam kuine theatre talariba singbu hena pungning thawat pa asi apen ma foi hawala liba artist sing dasu mana matam piduna ikai kunaba utpirabadi theatre gi lamda anoba ino lakane fongdoki Angang ayonda asuk matik mabalera oja guru ki minda langkopiba ing manuna asumbai award si ayon anjaba si ai di matik chada bani itak thongba ayu tapi bangamba kaya lagi bani adubu ayi laibakta hayatare Sri Alangmam Joy Chandrana MDU ki founder president Waramba Komdram Dhanasandrana Manipuri theatre da mapan naidaba Khodol Tamlamki Mark Lisingam Samapal Humputarukta Manipuri Sahitya Parisatna Naita Bisarat Piduna ikai Kunabatanatana Lisingam Samapal Maftra Tareta Roof Mal Theatre na Masala Kidraba Matungda Naita Ratna Piduni Kai Kunaki Matamada theatre Yingbagi Sang Wanglami Adabangasi Miyamna Pamnaba Hantarliba Asi theatre ga May level sing kok sung sinaduna amuk hengat na ba kanaba matam oire haiki. Ari king sandega asum desu ki madu ulba ya da chaukan kita mukta. Lege dama kan na kita mukta ni hai basi roi khamne ro basi da bhaboki. Kai man khamne ni hai basi. Ai koi ya amam sita ne de karmade sandar bhawan jo wa kan to ra yin si bangam Lions and Lioness Club from IMPHAL na ngarang Kangla Tombi da leiba Kangla Tombi Hindi High School da multiple health camp pangthokre hairi camp adu da mioi samri kunthani thoirom laing khibagolena hidalang takayasu lemna yanthoki hairi KSC na Mairu Singh yengduna sangsileba khongjang asi aran mani hairabadi khudaktagi handokani hairi handak khurai da pangthok pa house siga mari lena na thokiba thaudok adugi matangda serulasina paladuna class 10 amasung class 12 ki parikha gi yengduna harau kumai amadi house thinki adabo February 13 da khurai gi laikai ahumna house tauduna Mairu Singh da ayat apan pidanaba honarubada KSC bu aran mata hange Mairu Singh athingbagi mayokta thabak tauriba sing aduna laklaga khon kanakhalakpadagi
ningai sangdana bathokuna bap tadaba kharana irang sagat kibani maduda maira paibi sina sagat kiba adubu KSA na nungai taba fongdorakli harau kumai atingwasi parikha loidri fawbas anagani amadi mairu singi damak hanba leitana thenagani hairi Mamang segi October manga da Tamelong district ki Tau Siam Zong khulda thokiba gang rape ki trial aduba matam da tauduna maralaiba singi matakta matik sabadandi PB haina victim gi family Naga Women's Union Rongmai Lufamna mai leba singi pongning singselakli Sayi sigi Nilababas school gi Mingsan bada Muslim singi sada mari gi reservation tha sigi kun fabagi manung da pidrabadi matang numita gi school tingjilagani haina All Manipur Muslim Girls Students Association na pawgi famada pongdokre Manipur Prasata pangthoki ba pawgi fam aduda Pangal Political Forum amasung Guardian kayana sar yaki wangang ki basina hadak pangthoki ba school asida nauna Mingsan na ba admission gi lottery aduda mairoi chamayang khailoga dabada sama khaktamak lottery pangthoki Lemoribas sing aduna minority singi reserve ni haina khaktana thamki khau ribas sing adu minority ki ni haibanina Muslim singi su reservation pifam thoi haribu wapam asi thasiki tang kun phawgi manungda thabongena pangthok panatrabadi mathang numitagi Nirmalabas school tingjilagani fongdokhi ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯃꯛꯁꯨꯅ ꯅꯤꯔꯃꯂꯥꯕꯥꯁꯇ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯦ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯇ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯦ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯗ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯆꯥꯁꯤꯡ ꯁ꯭ꯀꯨꯜ ꯀꯥꯍꯟꯕꯤꯔꯛꯀꯅꯨ ꯁꯤ ꯋꯥꯐꯝꯁꯦ ꯑꯩ ꯊꯝꯅꯤꯡꯉꯦ ꯐꯥꯔꯁꯇ ꯁꯦꯀꯦꯟꯗ ꯃꯁꯤꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯃꯛꯁꯨꯅ ꯗꯥꯏꯇ ꯂꯧꯕ ꯉꯝꯃꯣꯏ ꯊꯥ ꯑꯁꯤꯒꯤ ꯇꯔꯥꯇꯔꯦꯠꯀꯤ ꯑꯌꯨꯛꯇ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯅ KSCPꯒꯤ ꯅꯨꯄꯤ ꯀꯦꯗꯔ ꯑꯃ ꯐꯥꯔꯦ ꯍꯥꯏꯔꯤ ꯐꯥꯔꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯈꯨꯟꯗꯣꯡꯕꯝ ꯅꯤꯡꯉꯣꯜ ꯁꯣꯏꯕꯝ ꯑꯣꯡꯕꯤ ꯔꯤꯇꯥ ꯀꯧꯏ ꯃꯍꯥꯛ ꯒꯦꯠ ꯏꯪꯂꯤꯁ ꯑꯦꯀꯥꯗꯃꯤ ꯒꯦꯠꯇꯒꯤ ꯐꯥꯕꯅꯤ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯑꯇꯣꯞꯄ ꯁꯔꯥꯡꯊꯦꯝ ꯅꯤꯡꯉꯣꯜ ꯁꯅꯁꯝ ꯑꯣꯡꯕꯤ ꯖꯥꯅꯦꯁꯣꯔꯤ ꯀꯧꯏ ꯅꯨꯄꯤ ꯀꯦꯗꯔ ꯑꯃꯁꯨ ꯍꯤꯌꯥꯡꯊꯥꯡ ꯃꯌꯥꯏꯂꯩꯀꯥꯏꯗ ꯂꯩꯕ ꯃꯌꯨꯝꯗꯒꯤ ꯐꯥꯔꯦ ꯃꯍꯥꯛ ꯄ꯭ꯔꯤꯐꯥꯀꯤ ꯕ꯭ꯔꯣꯖꯦꯟ ꯀꯧꯕ ꯑꯃꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕꯅꯤ ꯍꯥꯏꯅ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯅ ꯏꯝꯐꯥꯜ ꯏꯁꯀꯤ ASPꯒꯤ ꯆꯦꯔꯣꯜꯅ ꯊꯥꯗꯣꯛꯂꯤ ꯆꯦꯔꯣꯜ ꯑꯗꯨꯗ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯄ꯭ꯔꯤꯐꯥꯀꯤ ꯕ꯭ꯔꯣꯖꯦꯟ ꯃꯩꯇꯩ ꯀꯧꯕ ꯀꯦꯗꯔ ꯑꯃꯁꯨ ꯐꯥꯕ ꯉꯝꯈꯤ ꯃꯍꯥꯛ ꯃꯤꯌꯥꯝꯗꯒꯤ ꯁꯦꯜ ꯈꯣꯝꯒꯠꯄꯗ ꯁꯦꯟꯅꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ Singzamai thongdagina kongba phawbagi lambi semba hauramlaga loisindana thambabu Athletic Sports Association na thasiki tang kunipan phawbagi manungda sema loisindrabadi club amasung miyamna gari asoba sarpa thingmagi khongjang sangsilagani haina zerol thadorli lambi sema loisindaba asina oful kai hen hawbadagi ana yek kaya yauri haina su zerol asina palakli hauzik makhataba paulak tringeda sanabagi paw Ngasigi sanabagi pauda Mizoram gi Aizolda lakliba master nipandagi first North East shooting championship pangtholagani small bow rifle amasung pistol gi eventa pangthokadoriba championship asigidam Manipur Rifles Association gi joint secretary Y Vinod Kumar natraga association asigi insas oriba L Kulavan Singada Thasiki Kundagi Kunmanga Fabagi Manungda Kumal Park Sports Complex Laiba Kumal Park shooting range report tawgadabani hari Zarkhan gi Stel Football Academy the young nabagi damak pre-selection test khuraigi YOSC ground lakliba mars ki anidagi ahum phawba pangtholagani masigi damakta nupa masasina course maniritanda ayupung tareta YOSC ground report torna khangalakli Tinjang kaijang daba mating laiba sama semnabagi panamda United People's Front UPF Manipur sinduna amadi Athletic Association of Manipur gi miyang makhada ngarang pangthokiba tarilak suba mega marathon asibu mapung fana pangthokanbada saruya ki bamadi masibu support tawkibu khudimapu UPF na thagarpa phongdorokli Nehru Yuva Kendra Sangathan Imphal East ki miyang makhada Sal Welfare Ashram Jiribam sinduna Jiribam gi sorok ating bidalaiba Jirigat Junior High School gi ground da Satarakpa Inter Youth Club Sports Meet ngasiloshin gre Sports Meet asiloshin magi thauramda Imphal East Jila Paris ke upadhyaksa Thaudam Ibomsa Zonal Education Office Jiribam gi Additional Inspector S Lan Mohol Su Saruyaki Youth and Adolescent Development gi National Program asida tongan sports discipline kayada atoyen tanaki bagolena HIV/AIDS ki awareness program amasu pangthoki hai hauzik ngasino magi oiba ainga sagi pau ICR Lampel Pataki Pama Pau Matungina Nasigi Kwaidagi Sakibagi Sang degree Celsius Kunmanga Dasmictaro Kwaidagi Ingmana degree Celsius Taram the Dasmictarid Nungsti Yawisman Gishang Ayukta Sado Pumanga Nung Tildana Sadini Pumari Losilapada Moraba Pawman Pizari
Manipur Sarkar ki makhada leiba employee amasung pensioners singi DA chada tari hengkadaba order thokre. Andaman Nicobar Island da pari puri ki khongol lirunaba amjugi team minister lam thakre. Amasung Tamai subdivision da gari lambi leitaba khul kuntranipan paumi kambu amana thengdarakre. Ngasigidamaktadi ISTV ni pizaba pau matang silusinjari miyeng tabiri punamapu amukana khurumjari.